Hello everyone. Ngasi gi oina khoi makha chatharakpada business amada akhoina system and the process si implement tawbugi kamaina tawdage haibugi matangda khoi ngasi si neinagani haiba se khoi clockwork haiba hojuji akhoina review torba like sida authors na piba magi process tugi matungina ni ko ado sidai sida akhoina ngarangi topic ta akhoina ngasai gi any system create tawna bo khona matamda ahan da khoina khanduisi any system ji one day da 1 week da khoina kachu fulfill to ngamde ko implementation process se aduna magi stage khara leiba awna ngarangi nimit da khoina haisi already magi business sida tawriba system loi leijeba yam efficient oigera certain process amadi loi leiri ngaktane ba haiba leijeriba process to hana khoina kano toba just capture to budo ko kari to ino haibudo task me amdo already each and every task me yona tawrisi akhoina mathang da kedorni haiba pose tawriba misak siga punminnaraga akhoigi any staff haiba particular thabak to receptionist pu or jo sales marketing whatever tawriba pose akhoina each and every mana tawriba posa ma task ma complete tawna bo khotna bada changiba each and every step si maga loinaraga mangonde ge khoina ithu on bazi darka tai have authors in haije ko now once step tare changbi ai haiba tax ma oina hona bada then haisi ngasai ge khoina telephone call lakpa bu orsu so telephone call am la receptionist now number 1 ma paikhala matu ma ke du kai haiduno so usually ngasai gi haiba wahi khara soi le rongani ba ai good morning bo hire su then hello hire ga khoi company maming bo haiba bu orsu my company du gi ba magi process mam loi le rongane ba so hire posi every step to once si hire matung da ma kai haiduno then mathangi step ta na mana mu si sales ki matang da hangam be ai then ma ji job ki matang da hangam be ai netraga kayumba ma technical support ki matang da hangam be ai mayamam leigra si hangak ta ga di si hangak ta ga di si haiba si already ngasai gi every akhoi gi receptionist leibo igra ma doigra magi toyo thabak tu da mana tawjaba model ama loi leijaiba haiba du huji akhoi sigi aham gi first implementation stage la khon tamda akhoina kyamu yamna productive oi netraga efficiency oi haiba gi akhoina neinabagi yam kana darka leitri aham hobudadi just capture to ba aduga haiba process to khoina ithokpa step by step adu khatane darka tais one sigi step se khon every task sigi step se ko so for example khoi bank da pesa deposit to ba bank to deposit to mutam da kai change number 1 khoi magi salanam soi le ngoni ko bank deposit salana now deposit salan ji da khoi number 1 hai du main baduni number 2 khoi pesa du masing kano khoi count to tamni na ra then number 3 da hai du sigi particular counter or Canada deposit to do no haiba ma soi le ngani haiba step si someone khoi gi toina bank da satlaga deposit to riba misaksina soidina khangani haiba pose khoi ithu okanda next ke doge hai kanda haiba sida iriba posa misa ama hana already to riba misaksina ithu aba matungda haiba sigi isam chamba sigi process se sigi chaining je khoina step si kana amba sigi thabak se hana sungdong dong driba miyo ba company ji da leiba atopa misa amada akhoina pire lorje piru matamda mana sigi step singja process singji yenga the whole task si mana tawba ngambra haibsi akhoi yengbam sange kanamte gi intervention yaudana akhoina amuk chinna explain tongnadana haiba ngasai gi akhoi gi hana already tawri staff sina pira iba step process taruk tare ma khar step khar so yawmani haiba posi sinaba aduga si pesaji deposit to haiba tamda masi fully haiba task execute to ngambra hab then marketing the orju sales the orju bill collection orju anything haisida adugi posida khoina cpu tamda mana confusion lem ta ga de then ma hole ngau bu tang ya khani ko step to da adu ta ga de mana iriba akhogi wording oi bi ai na ta mana step si iba matamda khara na complex oire understand to ngam dre je khoi khang duine aduna asagi higher pose mo khoina revisit toraga ngasagi kitang understand to driba pose kaino ji yang kan da khoina understand to no bo mong da higher process mo ithopom sange step se ko simai to na khoina each and every tax me am company me da leiriba ko aham da khoina ka da woni khwai dagi repeatedly to taxing jine bo khoina yamna
ꯑꯍꯥꯟꯕꯗ ꯂꯣꯏ ꯁꯦꯝꯗꯣꯏꯁꯦꯀꯣ ꯔꯤꯄꯤꯇꯦꯗꯂꯤ ꯇꯧꯕ ꯕꯤꯜ ꯀꯂꯦꯛꯁꯟꯅꯁꯨ ꯔꯤꯄꯤꯇꯦꯗꯂꯤ ꯇꯧꯗꯧ ꯂꯩꯔꯕꯅꯤ ꯄꯩꯁꯥ ꯊꯧꯕꯒꯤ ꯊꯕꯛ ꯕꯤꯜ ꯀꯂꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯗꯦꯟ ꯏꯟꯚꯣꯏꯁ ꯊꯤꯟꯕ ꯕꯦꯡꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯞꯁꯅꯤꯁꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯕ ꯗꯦꯟ ꯀꯁꯇꯃꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯨꯗ ꯂꯥꯛꯄꯗ ꯚꯤꯖꯤꯇꯔ ꯑꯃ ꯔꯤꯁꯦꯞꯁꯅꯤꯁ ꯑꯦꯔꯤꯌꯥꯗ ꯆꯪꯉꯛꯄꯗ how to deal then every product amagi magi sales process presentations then kamaina dealing tawni haisi akhoi adum toina tawraga leraba repeated oiba tax mayam lei company mada so ayamba 60-70% di akhoi company da leise adum taw leraba thabak aktaneba so for example GST filing tawba thaung khudingi tawdo mayam lei income tax file tawduni company register kano da MCA gi filing tawduni mayam lei so high ma'am si akhoi tax ma'am le ambe yankhai le ambe chama le ambe so each and every tax ma'am do khoina yamna chamba mong do hujike do maina process ma chama loi semdo akanda high report do khoina any yam kana train tawba tawdaba mi du da akhoina pibo to da man understand to ngambra haibisi yam darkha taw aga high report sima piraga mana haiba the whole tax si tawna bu hotna da ma si matom da execute to da ngamnabagi mangonda adugi kano guideline do akhoi steps da yawbra haibsine sima once yawgiba ngam targadi adoi targadi akhoi gi ngasai gi iriba process si yamna ahamba step ta yamna phajaraba process amane na lowi auna once sigi process si la yakanda akhoina sidai ai ngasa haijagi du main tawna authors na haiji akhoi productivity na tra cam efficient oi kam ta akhoi yengbagi darka laitri just high assume process system ama capture tor matungda phane ithom tungda mi jingda akhoi piraga ngasai gi sudok togdruba mi da ngambre yengba once si jeng ngamen ha kanda high process si matam khara sum work tor kanda akhoina haiba every process in nainaraga si process akhoi khara hena kamaina thujalan bayani haiba post da khara delay to timing yaw be productivity oidaba efficient oidaba process ma'am yaw be then akhoi sales ta hairu ngang da presentation du khara hena kamaina tweak to gadi presentation amadi PDP ni bo hujuji ba adubu haiba presentation powerpoint natraga any presentation du ngasai gi haiba posi iriba wahiba ta je akhoi khale gong semdok pe hai tar hena ngasai gi eye catching oina ba then convincing oina ba aduma makhan gi presentation semak pa adu ahamba di akhoi presentation ama leibudu ne ba darka tai hana leijariba process tu da amain tawna smaina akhoina process tu ma tang chalhalaba matung da tha ma khudingi tha ahum khudingi akhoina review to rakanda every process da karam ba jaga da akhoina khara hena tweak to ga hena phajan ba yani aduga hena line thawk si to ba yani productive oina thawk si to ba yani haibji amuk akhoina system and process se continuously amuk develop to sang haidi iterate to haib tare hanjan akhoina tha ahum khudingi tha taru khudingi yenga ga amuk process akhoina khara tapiba process ma am sum efficient oina na hotna ba sumain to na akhoina particular system ama implement tawgi kamaina process to babu lei aduga haisi amna kumna akhoi khambini ngadi any business owner ko ngasai gi clock work haiba keno si keno tobio ngasai larik sima lebiu aduga even haiba akhoi gi makhoi gi company sing sina akhoi gi makhoi business coaching baw lei ko coaching ji sahi mada chorakna lupa lak keno gum thi hujiki coaching jing ji yaw matam da lak taret kumba sangani ko haisi akhoina business amada install tawba matam da aduna smain to na sigi point khaji thamaga I clock wa khaiba like sigi nga sigi review jun tangji lotion jage ma'am thank you for watching